mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi soi khuna mayam gidamakta ne haidana phul hora story ama puduna laksari wari asili thok sarapa matamda soi khiba lang khiba kaya yaurabasu mayamna puksel sauna ngapiyu aduga amana wari asi hingliba natraga laikhidraba kanagumba mataga mari lenana ijaba wari nasade bhapna mapung phana sagasaduna ijaba wari amakhakni Pare mayam adudi wari asi honaba tawjarak lagi ngasi wari asigi maming hiang athoba olaba anga numidang yasang lakpa matamni thoisa mahaki hogdong aduga koisan sanaduna lay thoisa gi mamana hai ibungo hogdong adu khara su thadu ka do bagya nangna hogdong adu pai dana dum sanaduna lay hogdong adu mahik matai meyam yawbani as ima hogdong asi yamna nungsidro moisu jiba ma khalamani aduga ekhoiga moiga si adum pulap puna leminaba yadabro yaye yabado moiga ekhoiga sor punbadi yade pulap puna tumin himinaba somata yade ima karigino moina holiba sorga ekhoina holiba sorga masigi sor ase manadabro hogdong dagine laina tina mayam amma polakadoribani laina tina mayam singado miyoibagi haksang da sangkragadi patribani yengu khudam oina ne nupi angang singna tum hipa matamda sigi khoigi hogdongda yauriba khoigi kanoje mahik matai mayam se nupi dugi masada hek sangkiba thoklabadi khudong thiningai ngakta oirakadoribani ima karigi khudong thiningai oirakadoriba aidi khudong thiningai oi haba somata khangde se ahalaman singna hainaba amadilai hui hogdongga naksinana laminagano kona thangda khudong thiba pharak taba yamna lai haidana yamna hainarambani ahlaman singna thoisana as adu iraga soidi hogdong si yamna nungsi aidi hogdongga kaina bangamlo kaina bangam gani ngamoi adugi natiye kaina nabana tiye haibadine hogdongga tumin jamina dana himina dana nangna he tawbado madu tawganu haiba asi hairam laba matungda thoisa gi mamadu susangkhre thoisa su hogdong adu pai dana dumak sanhawi thoisa gi hogdong ase sorokta salabasu mahakatana thanade hogdong ase aduki matik yamna luna tawjai hogdong ase sumahakna pai bai mandana masasi ite asum tawdana nomo numit amani thoisa mahaki masasi su yamna kana ngamaktre thoisa na ngamdaba mataw sida hogdong ase su mahaki manakta dumak sangsilli adubu thoisa na hogdong ase mahaki manakta sanglapa matam maduda mamaduna hogdong ase sangla ihadana tali thoisa na ima hogdong ase tanganu hai nasado narabadi hogdong ga naksinanu ne ainu mamang thaki matamdagi songna dum hairaga laabani hogdong ga naksinaba si tawganu hadana ima kasu tawroida asumna thoisa amadi mahaki mamaga wari watai sanai nomo sum hokibana thoisa mahaki masasi adum phagalaklaba matungda thoisa mahaki hogdong asiga dumak sanaduna lay nomo numit amani roki mahaksu thabak saluraba matungda thoisa mahaki manakta mahaki mapada paisa thoba lakpani rokina thoisa nangdi sanaribra au kaka haidana khummi maduda rokina as hogdong ado ainu uba matamda nanga dum sanaduna lay hogdong ado sum pairaga thamlabadi khunang sarakpasu yai khunang sarabadi chawbosu heloi doribani roki gi wafam maduda thoisana kaka aigi hogdong asidi sawnida yamna sawba dharni hoi yamna sawba bodi oiramgani hababu sum pasilaga thamlabadi sawsak thirakadoribani pharese nang baba laibra kaka baba di laite ngasi salawon haikibani kadai tana sakraba kaka aisu khangawdre phare dudi ngasi do nang baba na paisa pigi haidana aisi kaubani hore numidang oiram moina laage ado nang baba do lakpa matamda ai laame haidana pau khara tamuko roki su adugi wafam adu hek hairam laba matungda adumak thokre thoisa su hoi kaka tamge haidana hayore masigi matungda roki su mahak su adumak thola abani asumna matam khara hokraba matungda thoisa
mahak masasisu pukri mapal thangba sarug adom da hogdong ta singkhre haidana pukri mapal thangba sarug adom da sialaga hogdong adu pukri manung da lami laikai gi pukri asawbadani sumne hek lamluba mataw duda sorok asida su kana gumba mata chatti madugi sumathakta laikai gi miyosing asisu kana gumba mata hek laktabani thoisa gi mama ga mapa ga su imung da wari watai sanaba mata moikiba asumna wari watai sanai nasa nupa se lai gi tingi aidi ko hogdong kai kra paira ga sanaba se aidi on thona su tankre ai su hana mamang thaki matam da dum ngang labani nasa nupa se yadi hogdong asi ga dum sanaduna lei hogdong asi yon thokibara kari no ma tawdraga di yaroi dawri masi gi hogdong asi dum paira ga sanagani habwani hogdong ga naksinaganu hogdong ga naksinaba se phatte haidana adum hairaga laabani angang budi oi haibabu ngangi ba saiba mayam sing asi gyan tabadi khradi wakhigani adu iraga songang asi ga hogdong asi ga naksinaraga sanabado madoi di pamdi oi su pamdi ngang ba yaba ngangabani nasa nupa si indi fare ai wari watai mutang sanarogi nasa nupa do kadai ta na sakra sumang da sule hobadai na sumang da lehoraga laibu de na asi hairaga mahaki mapa haibadi thoisa gi mapa na thoisa do kau dan thiba horakli asumna kau dan thirakla basu thoisa di hoine maine mata hairaktre yana khada ga laibra hadana yana khada sanglaga yingre adubu kari gumba mata lairamde hai mama nasa nupa do lairamde ne kadai ta na sakhrazano haidana thoisa haidana lairak adu da kawi adubu thoisa du di kana gumba mata na sukhumakidre mani mamang da laiminari ba miyo sing adu da nasa nupa thoisa ubra haidana kawi adubu laiminari ba miyo sing adu na thoisa di lai haiba ui haiba mata hairaktre asumna lairingai mata masida surok ta lanthoraktuna mahak su kau dana lakle thoisa gi mapana asumna kau dana lakpa mata maduda laika gi pukri asawado makhoi gi hek mambang thangba saruk adom dani khara khajik chatlaga pukri asawado de yengtharuba matamda hogdong masa amana mi launa khongbado tarakle thoisa gi mapana maduda thoisa gi mapana pukri da hek yengtharuba matamda thoisa gi hogdong masa do pukri da tasilaga leirami madu uruba matamda thoisa mahaki mapado lawai luton sakre pukri de zabong launa songthai aduga khulai ka gi miyosing adu su lakna raba matam aduda redoba yauragi hadan hangi maduda thoisa gi mapana pukri manung sida gi sanu pada tasing khrabara karino makhol mawaga mate hektar khidre aduga mahaka pulapuna laiminaba hogdong asina pukri manung sida tasilaga leiramli basini asumne khai khiba matam aduda hogdong ado hana laukhalle madugi matung tarakpada masanu pado koi thiraba matamda kullaikai gi miyosing asisu koi thinara abani asumna thibe aba thiraba matung minute 10 gi matungda thoisa gi asiba haksang ado phangle thoisa laukhalakpa matamda dum sor hondrabani masa pumbo ngoraga le thoisa gi mapado su yamna kapi masimbala simen sindana masagi swara si holap na bahadana mahaksu yamna kan honajai swar kamsindana sumna honaba yabo honaraklaba matam aduda thoisa gi swara si honba ngamkidre haibadi swara samnaba ngamkidre mapasi okhongduna kapi laika gi miyo singa si so honaba yabo honarami adubu paya mata laitre thoisa gi mapa kari haina tawgadabanu gyamenga mata tadrabani thoisa gi mapasi okhongduna kapai aduga mama si sula aba matungda okhongduna kapi masigi matungda thoisa gi mapa si su mahaki masasi tafam chafam khangdradana laura ga kappa horakle asumna lairingai matam masida thoisa gi mahaki masasi hogdong masaduna munna yenglaba matungda thoisa mahaki hogdong asina mahaki masasi kankre asumna kankiba mo matoksinga sida mayam asi ngai thoisa gi masasi da tamna kakhalak matamda hogdong asina kankibani mayam asina karino sidi soire hadana mayam asi ipa khatnare aduga hogdong masasi swatu asi hadana mayam asi wawa hekta lawnai thoisa gi mapasi su soning boy kai boy hogdong asi lamna bu hotna ba matamda hogdong asina sakhibada masanupa thoisa na lambaga pukri manung asida yungsilaga sibo oiramgani hadana wakhalda sulam silakle
ꯊꯣꯏꯁꯥꯒꯤ ꯃꯄꯥꯅ ꯍꯥꯠꯇꯣ 마수 ꯃꯌꯥꯝ ꯆꯪꯉꯒ ꯍꯥꯠꯇꯣ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯤ ꯍꯥꯠꯇꯣꯛꯑꯒ ꯐꯒꯗꯕꯅꯤ ꯃꯥꯅꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒ ꯍꯥꯠꯇꯣꯛꯏꯕꯁꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯧꯗꯣꯡ ꯃꯁꯥꯗꯨꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯤ ꯆꯦꯟꯕ ꯆꯣꯡꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯧꯗꯣꯡ ꯃꯁꯥ ꯑꯁꯤ ꯃꯌꯥꯝ ꯆꯪꯂꯒ ꯐꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯂꯒ ꯅꯨꯡꯇꯨꯝꯅ ꯁꯨꯒꯥꯏꯗꯨꯅ ꯍꯥꯠꯂꯤ ꯑꯁꯨꯝꯅ ꯍꯧꯗꯣꯡ ꯃꯁꯥ ꯑꯁꯤꯁꯨ ꯍꯥꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯁꯥꯒꯤ ꯁꯦꯕꯥ ꯇꯧꯐꯝ ꯍꯥꯏꯕꯗꯤ ꯊꯣꯏꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯄꯣꯠꯂꯣꯏꯐꯝ ꯖꯒꯥꯗꯣ ꯃꯗꯨꯗ ꯍꯧꯗꯣꯡ ꯃꯁꯥ ꯑꯁꯤꯁꯨ ꯄꯨꯂꯞ ꯍꯥꯞꯆꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯁꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯁꯤ ꯈꯟꯅꯔꯛꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯕꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯧꯗꯣꯡꯅ ꯀꯥꯟꯈ꯭ꯔꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯣꯜꯂꯛꯏ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯔꯣꯀꯤ ꯑꯃꯗꯤ ꯕꯨꯁꯟ ꯀꯥꯔꯇꯤꯛ ꯈꯣꯒꯦꯟ ꯃꯈꯣꯏꯁꯤ ꯊꯣꯏꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯂꯥꯛꯂꯤ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯃꯨꯛ ꯑꯣꯜꯂꯛꯇꯅꯀꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯜꯂꯤ ꯃꯗꯨꯗ ꯕꯨꯁꯟ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯀꯥꯂꯝꯃꯕꯁꯨ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯝꯕ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ ꯑꯣ ꯍꯥꯠꯄꯨꯗꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯃꯨꯛ ꯑꯣꯜꯂꯛꯑꯕꯗꯤ ꯍꯦꯔꯥ ꯄꯪꯑꯣꯟ ꯑꯣꯟꯕ ꯌꯥꯕ ꯅꯠꯇꯦꯗ ꯅꯪꯁꯨ ꯑꯗꯨꯝꯅꯁꯨ ꯋꯥꯈꯜꯗ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯟꯕ ꯇꯧꯒꯅꯨ ꯍꯣꯏꯗ ꯑꯣꯜꯂꯛꯇꯕ ꯂꯥꯏ ꯈꯨꯔꯝꯁꯤ ꯑꯗꯨ ꯑꯩꯗꯤ ꯊꯥꯖꯗꯦꯍꯦ ꯀꯅꯥꯅ ꯈꯪꯕ ꯊꯣꯛ ꯑꯣꯜꯂꯛꯑꯕꯗꯤ ꯍꯥꯏꯗꯅ ꯀꯥꯔꯇꯤꯛ ꯈꯣꯒꯦꯟ ꯕꯨꯁꯟ ꯔꯣꯀꯤ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯩꯒꯨꯝꯕ ꯈꯔ ꯁꯥꯟꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯇꯧꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯪꯐꯝ ꯇꯥꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯠꯂꯣꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯒ ꯑꯣꯏꯕꯒ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯀꯥꯔꯇꯤꯛꯅ ꯏꯇꯥꯎ ꯍꯤꯗꯥꯛꯇꯣ ꯈꯔ ꯍꯩꯖꯤꯜꯂꯛꯀꯦꯔꯣ ꯑꯩꯗꯤ ꯏꯁꯥꯁꯦ ꯈꯔꯅꯒ ꯀꯤꯕꯒ ꯄꯪꯊꯛꯇ ꯊꯛꯅꯤꯡꯉꯤ ꯍꯩ ꯄꯪꯊꯛꯇ ꯊꯛꯆꯤꯟꯒꯅꯨ ꯀꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ ꯉꯝꯗ꯭ꯔꯗꯤ ꯅꯪ ꯃꯌꯥꯝ ꯆꯪꯂꯒ ꯊꯥꯡꯕꯗꯣ ꯅꯪ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯈꯣꯒꯦꯟ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯕꯨꯁꯟꯅ ꯍꯥꯏꯒꯨꯝꯅꯗꯅ ꯏꯇꯥꯎ ꯀꯥꯔꯇꯤꯛ ꯅꯪꯁꯤ ꯍꯥꯏꯒꯨꯝꯅꯗꯅ ꯐꯖꯅꯗꯤ ꯆꯜꯂꯦꯍꯦ ꯄꯨꯔꯥ ꯈꯔꯨꯡꯅꯤꯍꯦ ꯅꯪꯁꯦ ꯑꯣ ꯈꯔ ꯄꯥꯝꯖꯔꯨꯔꯕꯅꯤꯅ ꯈꯔꯨꯡ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯁꯦ ꯍꯥꯏꯔꯛꯑꯣꯁꯦ ꯀꯤꯕꯁꯦ ꯈꯔ ꯐꯅꯕ ꯊꯛꯀꯥꯏꯒꯦ ꯈꯣꯒꯦꯟꯅ ꯊꯛꯎ ꯏꯕꯣ ꯊꯛꯎꯀꯣ ꯅꯪ ꯊꯛꯎ ꯍꯥꯏꯗꯅ ꯄꯪꯍꯩꯗ ꯍꯩꯖꯤꯜꯂꯤ ꯀꯥꯔꯇꯤꯛꯁꯨ ꯄꯪꯊꯛꯇ ꯊꯛꯆꯤꯜꯂꯤ ꯑꯁꯨꯝꯅ ꯀꯥꯔꯇꯤꯛꯅ ꯊꯛꯄ ꯌꯥꯕ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯔꯣꯜꯒ ꯐꯥꯏꯔꯤ ꯇꯧꯔꯒ ꯑꯩ ꯃꯋꯥ ꯂꯧꯗꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯒꯦꯔꯥ ꯍꯤꯗꯣꯏ ꯑꯊꯧꯕ ꯑꯣꯟꯒꯦꯔꯥ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯑꯣꯜꯂꯣ ꯍꯥꯏ ꯊꯦꯡꯅꯒꯦꯅꯦ ꯍꯥꯏꯗꯤ ꯊꯦꯡꯅꯒꯦ ꯑꯣꯜꯂꯣ ꯊꯦꯡꯅꯒꯦ ꯍꯥꯏꯔꯤꯕꯅꯤ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯀꯥꯏ ꯊꯥꯏꯅꯉꯥꯏꯒꯤ ꯋꯥꯔꯤꯗ ꯂꯥꯏꯔꯤꯛ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯄꯪꯂꯩꯗ ꯂꯤꯅꯔꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯥꯖꯅꯔꯤꯃꯤ ꯀꯥꯏꯅ ꯃꯋꯥ ꯑꯃꯠꯇꯁꯨ ꯂꯧꯗꯕ ꯁꯦ ꯌꯥꯔꯦ ꯀꯩꯅꯣꯗꯣ ꯍꯤꯗꯥꯛꯇꯣ ꯈꯔꯒ ꯍꯩꯖꯤꯜꯂꯛꯑꯣ ꯏꯇꯥꯎ ꯅꯪꯕꯨ ꯌꯥꯔꯦꯃꯤ ꯈꯔ ꯊꯛꯑꯗꯤ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ ꯄꯪꯊꯛꯇ ꯊꯛꯏ ꯍꯤꯗꯥꯛ ꯊꯛꯏꯗꯣ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯂꯛꯑꯅꯤ ꯍꯥꯏꯕ ꯁꯣꯏꯇꯨ ꯁꯦ ꯌꯥꯔꯦ ꯍꯩꯖꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯩꯖꯤꯜꯂꯛꯇ꯭ꯔꯗꯤ ꯍꯤꯗꯥꯛꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯅꯤ ꯍꯥꯏꯗꯤ ꯑꯁ ꯂꯩꯔꯤꯕ ꯃꯌꯥꯝ ꯈꯔ ꯈꯛꯇꯪꯁꯤ ꯑꯩꯈꯣই ꯌꯥꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ 10 ꯉꯥꯏꯔꯕꯅꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯀꯨꯏꯔꯣꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯩꯅꯣ ꯅꯪꯁꯨ ꯉꯥꯎꯈꯠꯂꯕ꯭ꯔꯣ ꯈꯣꯒꯦꯟ ꯌꯨꯝꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯂꯣꯏ ꯊꯛꯇꯣꯛꯁꯤ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯃꯐꯝꯗ ꯄꯨꯊꯣꯛꯄ ꯌꯨ ꯑꯔꯦꯝꯕꯁꯤꯕꯨ ꯌꯨꯝꯗ ꯀꯃꯥꯏꯅ ꯄꯨꯁꯤꯟꯗꯣꯏꯅꯣ ꯑꯉꯥꯎꯕꯁꯤꯗꯤ ꯑꯉꯥꯎꯕ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯨ ꯉꯥꯎꯔꯦꯗ ꯑꯁ ꯈꯪꯗ꯭ꯔꯦ ꯀꯣꯛ ꯑꯁꯤꯁꯨ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯅ ꯈꯣꯒꯦꯟ ꯑꯃꯗꯤ ꯀꯥꯔꯇꯤꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩ ꯕꯨꯁꯟꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯌꯨ ꯈꯔ ꯄꯥꯏꯁꯤꯟꯅꯔꯕꯅꯤꯅ ꯉꯥꯎꯔꯤꯅꯤ ꯀꯥꯏꯅꯁꯨ ꯇꯧꯔꯤ ꯁꯛꯇꯥꯁꯤꯡꯁꯤꯒ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯅꯤ
Khogena se nang hida ngawrabanina se ngaktang changchilaga si baksa ngase haifetang otlugero ha kadai mithin chaidi kadai mithin chaidu piro haidana khogena mithin chaidu pisili tasengna hairabada ngasai hakiba hogdong masadesu thoisagi manakta damak haplibani Kartik na sangamdagi matamda as aidi isase karigumba amabu khanbu khaline nangdi kari khaliba si yengodo thoisa film do yengbada aidi thoisa film do gi tamnabado ningsing lage sada feti singnabagi wanida era yusu mayam thaye nangsu si sangro yare sangro haidana Kartik ado prap sangkhre aduga thoisagi masada mithin chaiduna sak thinba horapa matamda nakal da hogdong mayam amana sinnarakpagi makhol ase adumak tarai asumna hogdong mayam sinnabagi makhol tarakpa matamda Kartik mami mana sap yung khatli kadom thangba saruktagi no haidana maduda leidana yengi tungmang oyet leidana yengi adubu karigumba mata makhol singado tajarabasu masak masadi amata uba phangdi Kartikna hogdong signabagi makhol ama hektara adana haidana thoisada mu yengtharakpani ngasai makai thoisagi masasi saklaga pungtum tumlamdai gi matamna goikhibani madugi matam oikhibaduda thoisagi mahaki mamit aduda Kartik asu yengsilore Kartik na yengsiluba matamda thoisagi mahaki masado kasu itog togdabagumdana masamana khara saklaga mamit adusu tarau panglaga Kartik ta muna yengduna leirambani nophet tawraga Kartik madu uruba matamda mahaki masase swai lawi Kartikna ish haidana mamanaba khogena madi busan oida kaurai itaw sida mukta law itaw hai kaidawrage kira bro itaw kibagi wa nate sida mukta haidana khogena do koksili aduga busan roki ate topa mamanaba khara laikagi halamanisu prap sanglai kaidawrage haidana Kartik ta hangi Kartikna tu mami manasi tarau panglaga leirami ngasai tumsil horabani adubu matau karamna makhoi mayam asi yengi Kartik ti mahaki masasi yengba kijai haidana yengdre Kartik na adum hek yengdaba matam aduda makhoi mayam sing aduna yenglaga sunairai ngaikhoda kadaidagi kanagumba matasu kaidagi mami pangthokpano ha mamit usilaga leirisidi mamit pangthoktana ha kanana mami pangthoe hairage ha kenu mami pangthoktabra ja hausi ni haktangi mamangda mami pangthomuduna kari asi hairaga Kartik ado hana yingre adubu kari gumba mata tawramdabaduda Kartik mahaki masasi ingakle Kartikna aibu hausi waidu kibadubu mangla taibangla as wakhalasi gyamenga mate hek tadrabani hai yu nung khara thaksilaga nisha khairibra nangidoi khoda laose kasumta tawdi law asi hairaga Kartik to mayam sanglaga puthokle Kartik mahaki masasi su mithin chaiduna kabak thilamlaba matungda mahak sodumak lakpani Kartik tung han yengi adubu Kartik mahaki masasi khara khajikti kibade du makhoribani Kartikna nate hojik aino kibado madu toksinaba amata nate thangai singna hojikidu tasing ubani ai khangi ai yungobagi ai gimita serana na ubasu amata nate haidana Kartik ado wakhalda jaja yamna khalli masigi matungda Kartikna mahaksu yu asima khata na thaklaroi haidana dumak thakhidre khogena ho aduni dana ngasai kai thaktradi mado phakidra nate nangna seran turan uri miyam singdo nangna hinjena yu si thaksilurabanina seran turan urakpa tabani ha o thawranu to nangi wakhalda seranana kaigumba khara urabanina ha yare to nangna yu si hinjena thakibadona wakhalda seranana kaigumba khara uraibani Kartik suwa makha amata tadre adam tumina lai asumna Kartik na laidana mahak sokoi bada yenglakpani mai sakli badu gi hekna kalda hogdong ama pairaga angang masa ama lairami madu uruba matamda Kartik mahaki masasi swai lauri mahak urakpa angang adusu
masa manai phan phallaga mai sakliba domda kanagumba amana hogdong masa ama pamlaga leibado nakal adom thangba saruk adomda leibadu uraklei madu uraklaba matam maduda yamna kana laurai aduga khangchong chong chili Kartikna Khogen gi manakta Khogen yu thake tawramba pumnamak singado makhada loin haithare Khogena hai thorai masa yu ga loin haidui nangna namita kai keno sharan turan uraga khuda nang ibo nang haishini ita si ada kanagumba ma hogdong kolaga lepaga leirise karum nang amta yengu ha kadaida no haidana Khogen da kudom bithili mama naba Busan amadi Rocky su yengi adubu kanagumba mata udi makhoi humna asita yariba nangi ngopam thokpa dum ngauraga sharan turan namita jajat uraga yare ra si matek si matha ga loisilaga khoi yumda khara thuna salasi laika gi hal singa si su sanga si aidana hainara abani asumna Kartik mahaki masa silai tapam amata khangdri Kartikna ita ai yumda ai hana sangam masira natraga kamaina tawsabuna pulapuna changminarasira hai pulapuna changminarasi natomda muksang uraga mu ngaudana phaidana muk tawraklabadi ha kana saminakhige haidana mo hanglaga Khogen hoi Rocky hoi Busan hoi pulapuna saminai haidana amu wa mu sandora abadi ha se sigi last ki se si amtang hajelo nangi kiba pumnamak singado swai phakradabani aduga ne pulapuna khoi salasi raikai gi halaman singa si su salasi haidana hainara abani asum tawdana thoisagi asi baksa nga se mayam sangduna seba tawbalo sili laika gi hal singa si su yumda halasi haidana makhoi asi hainara bani asum na laika gi halaman sing seba tawbalo silaba matungda makhoi su yumda sangnarakpa matam maduda makhoi gi tung thangba saruk adomda lehoriba mangpham adomda hogdong ani khak yamna kana siknaraga makhol kaigumba khara taba horakpani Kartikna hekta hana tarai Kartikna as aidi tanbu taleda sida lairiba mangphamni haidana tawriba sisu phajana matik sana su sadi oi angang sibabudi kasu thoina mai sapo kuiba nati adu eraga su siriba khusi dudi sing taraga sibani laina su lobane su haini hogdong aduga kaiga pulapna kan khibaga haso hatokhibaga aidi tansu talida asi haidana Kartik mahaki masilda murum soli aduga ngihaktangi matungda Kartikna sana mamanaba Busan dairai ida aidi nang asigi dawdo asi kari haina khangi Busana era aidi kasu thoine na wakhalda khanba leiteda nangbu na sada pangki da kirabro ha na sada kirabra ba kiragana muksu thau sabro era hojipu amuk thai habro yare da fare nang sunayu mapa yorabani na sanghoro asi hairaga makhoi mayam singada mathang sanghore adubu khwaidagi akonbada sanggadori basi Kartikna lambi sinagamam bane tha sisu kabak thoklaga muksu amuk khanjili lambi ase sakadori basi yunaga ngawbane konthong mapa do mo hendoktana ko haidana Kartik adu lakle mahakna sumlapa matamda makhoi gi konthong mapa asi yauri konthong asi sangdagi haidana hek tawruba matamda mahaki konthong mapa oiramdi tasingba makti Kartik mahangna laibado makhoi gi konthong ni tawbadabu mahaki konthong mapado hek sangge tawbaga mahaki mamit asida konthong mapado amuk lanthoklaga uhanbani Kartikna kaino konthong mapa natra hosi hoidaina sangkibado aduga aina hangat na mu yengluba matamdana kanagumba magi konthong mapa amuk taribasna karige son thokpani he jaja kimitta yam he uraida asi haidana Kartik ado mahak masa mathanda wakhalda jaja yamna khali asum nangi haktangi matungda Kartik mahaki masasi konthong tungda lairiba makhoi konthong aduda muksu sangge haidana amuk chali handa muksu Kartik mahaki konthong asem oiramde Kartik tawraiba mong matau sing asida mahaki masasi swai lauri kaino da aigi sasi
ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯡ ꯀꯥꯎꯔꯒ ꯂꯥꯛꯄꯒꯨꯝꯅ ꯁꯍꯨꯝ ꯈꯔ ꯐꯪꯂꯛꯄꯅꯤ꯫ ꯀꯥꯔꯇꯤꯛ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯥꯔꯇꯤꯛꯅ ꯑꯩꯒꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯁꯍꯨꯝ ꯈꯔ ꯐꯪꯂꯤꯁꯤ ꯁꯤꯕꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯁꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯍꯧꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯗꯣꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯁꯨ ꯈꯣꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯦ꯫ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅꯦ꯫ ꯑꯁ ꯀꯩꯅꯣ ꯁꯤꯕꯨ? ꯑꯩꯕꯨ ꯍꯧꯗꯣꯡ ꯈꯣꯡꯕꯁꯤꯕꯨ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯒ ꯌꯦꯡꯉꯨꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯀꯥꯔꯇꯤꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯛ ꯃꯁꯥ ꯑꯃꯠꯇ ꯎꯗꯕꯅꯤ꯫ ꯀꯥꯔꯇꯤꯛ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯊꯣꯡ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯂꯦ꯫ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯀꯩꯅꯣꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯅ ꯆꯪꯉꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗꯅꯤ, ꯑꯩꯒꯤ ꯀꯣꯟꯊꯣꯡꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯑꯃꯠꯇ ꯀꯩꯅꯣ ꯑꯩꯅ ꯆꯪꯂꯤꯕ ꯊꯣꯡꯒꯥꯜ ꯑꯁꯤꯕꯨ ꯑꯩꯁꯤ ꯌꯨꯕꯨꯗꯤ ꯈꯔ ꯉꯥꯎꯏꯕꯨ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯨ ꯉꯥꯎꯖꯔꯒꯁꯨ ꯑꯩꯒꯤ ꯀꯣꯟꯊꯣꯡꯗꯤ ꯃꯁꯛ ꯈꯪꯏꯗ ꯑꯁꯤ ꯍꯥꯏꯗꯅ ꯀꯥꯔꯇꯤꯛ ꯃꯍꯥꯛꯁꯨ ꯀꯣꯟꯊꯣꯡ ꯂꯩꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯑꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯈꯔ ꯈꯖꯤꯛ ꯆꯠꯈꯠꯂꯒ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯍꯧꯗꯣꯡ ꯑꯃ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯃꯁꯥꯁꯤ ꯇꯕꯤ ꯆꯠꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯃꯤꯠ ꯀꯨꯞꯇꯕꯤ ꯃꯈꯩ ꯌꯦꯡꯉꯤ꯫ ꯀꯥꯔꯇꯤꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯁꯣꯏ ꯂꯥꯎꯏ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯈꯣꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯨ ꯆꯨꯡꯕꯁꯤ ꯑꯗꯨꯃꯛ ꯐꯥꯎꯔꯕꯅꯤ꯫ ꯀꯥꯔꯇꯤꯛꯅ ꯍꯧꯗꯣꯡ ꯑꯁꯤꯅ ꯈꯣꯡꯖꯤꯜꯂꯛꯑꯒ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯇꯨ ꯆꯨꯡꯕ ꯐꯥꯎꯐꯝꯗꯤ ꯊꯣꯛꯇꯕꯅꯤꯗ, ꯃꯇꯧ ꯀꯔꯝꯅ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯛꯂꯤꯕꯁꯤꯅ? ꯑꯩ ꯇꯨ ꯆꯨꯡꯕ ꯐꯥꯎꯕ ꯌꯥꯗꯦ꯫ ꯑꯩ ꯀꯤꯕ ꯌꯥꯗꯦ, ꯀꯤꯕ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯅ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯑꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯀꯥꯔꯇꯤꯛ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯆꯠꯂꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯑꯁꯤ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯗꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯋꯥꯄꯜ ꯃꯔꯛ ꯊꯪꯕ ꯁꯔꯨꯛ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯈꯣꯡꯂꯛꯄꯅꯤ꯫ ꯀꯥꯔꯇꯤꯛ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯗꯣꯝꯗꯅꯣ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯡ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯈꯣꯡꯂꯛꯄꯅꯤ꯫ ꯀꯥꯔꯇꯤꯛꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯦꯔꯥ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯑꯩꯁꯨ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯀꯥꯔꯇꯤꯛ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯣꯟꯊꯣꯡ ꯂꯣꯝꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯍꯧꯗꯣꯡ ꯁꯔꯥꯛ ꯇꯝꯂꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯁꯔꯥꯛ ꯇꯝꯃꯒ ꯍꯧꯗꯣꯡ ꯑꯁꯤ ꯈꯔ ꯅꯛꯁꯤꯜꯂꯛꯄꯅꯤ꯫ ꯀꯥꯔꯇꯤꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯍꯧꯗꯣꯡ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯁꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯄꯣꯠꯂꯣꯏꯈ꯭ꯔꯕ ꯊꯣꯏꯁꯥꯗꯨꯅꯤ꯫ ꯊꯣꯏꯁꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯀꯥꯔꯨꯝ ꯇꯧꯔꯒ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯦꯛ ꯍꯜꯂꯤ꯫ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯥꯔꯇꯤꯛꯅ ꯁꯤꯗꯤ ꯀꯔꯤꯅꯣ? ꯇꯁꯦꯡꯅ ꯁꯤꯗꯤ ꯇꯝꯅꯔꯕ꯭ꯔꯥ? ꯊꯣꯏꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ, ꯊꯣꯏꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ
ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯀꯤ ꯀꯤꯈꯠꯂꯛꯂꯦ꯫ ꯀꯥꯔꯇꯤꯛꯅ ꯑꯩ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯈꯔ ꯊꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯣꯝꯁꯤꯗ ꯈꯔ ꯊꯨꯅ ꯄ꯭ꯔꯞ ꯆꯪꯍꯧꯔꯒꯦ, ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯊꯣꯏꯁꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯊꯣꯏꯁꯥꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯥꯔꯇꯤꯛꯀꯤ ꯅꯥꯀꯣꯡꯗ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯀꯥꯔꯇꯤꯛꯅ ꯑꯩꯁꯤ ꯁꯤꯗꯣꯔꯕ꯭ꯔꯥ? ꯑꯩꯁꯤ ꯀꯔꯤꯅꯨꯡꯒꯤꯗꯃꯛꯇ ꯃꯤꯊꯤꯟ ꯆꯩꯗꯨꯅ ꯆꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯖꯜꯂꯨꯔꯤꯕꯅꯣ? ꯑꯩꯁꯨ ꯍꯦꯛ ꯏꯁꯥꯁꯤ ꯌꯨꯅꯒ ꯈꯔ ꯉꯥꯎꯔꯛꯄꯒ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯥꯔꯇꯤꯛ ꯑꯗꯨ ꯃꯍꯥꯛꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯦꯟꯖꯔꯛꯂꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯥꯔꯇꯤꯛ ꯇꯝꯅ ꯂꯩꯗꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤ꯫ ꯀꯥꯔꯇꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯂꯥꯎꯕꯁꯨ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ꯫ ꯀꯥꯔꯇꯤꯛꯅ ꯀꯔꯤꯅꯣꯗ, ꯑꯩꯕꯨ ꯁꯤꯕꯨ ꯈꯔ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯁꯤ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯤ ꯑꯩꯗꯤ ꯌꯨꯝ ꯌꯧꯅꯕ ꯆꯪꯒꯅꯤ ꯁꯤꯗꯤ꯫ ꯀꯥꯔꯇꯤꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯥꯔꯛꯂꯦ꯫ ꯀꯥꯔꯇꯤꯛ ꯃꯁꯥꯁꯤ ꯀꯤꯅ ꯃꯃꯥꯏ ꯑꯁꯤ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯊꯣꯏꯁꯥꯒꯤ ꯃꯁꯥ ꯃꯩꯅ ꯆꯥꯛꯂꯕ ꯀꯥꯔꯨꯝ ꯇꯧꯔꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯀꯥꯔꯇꯤꯛꯇ ꯃꯨꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯀꯥꯔꯇꯤꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯊꯣꯏꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯩꯅ ꯆꯥꯛꯂꯕ ꯀꯥꯔꯨꯝ ꯇꯧꯕꯗꯨ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯏꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯤ ꯂꯥꯎꯅ ꯍꯦꯛꯇ ꯀꯥꯝꯁꯤꯜꯂꯛꯂꯒ ꯅꯣꯛꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯠ ꯑꯣꯏꯅ ꯃꯈꯥꯗ ꯒ꯭ꯔꯤꯡ ꯂꯥꯎꯅ ꯍꯦꯛꯇ ꯀꯤꯟꯊꯈꯤ꯫ ꯑꯁꯨꯝꯅ ꯀꯤꯟꯊꯈꯤꯕꯗꯨꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯟꯗꯃꯨꯛꯇꯤ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛꯀꯤꯃꯃꯥꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯅ ꯍꯧꯖꯤꯛ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯀꯥꯔꯇꯤꯛ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ, ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯣꯏ ꯄꯥꯕꯨꯡ, ꯀꯣꯟꯊꯣꯡ ꯐꯥꯎꯕꯗꯪ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯏꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯑꯕ ꯃꯥꯜꯂꯤ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯃꯈꯣꯜꯖꯦꯜ ꯇꯥꯈꯤꯕ꯭ꯔꯣ? ꯂꯥꯛꯄ ꯃꯥꯜꯂꯕꯗꯤ ꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯗꯤ ꯐꯒꯅꯤꯗ꯫ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ, ꯀꯣꯟꯊꯣꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯅ ꯐꯠꯇ꯭ꯔꯣ? ꯐꯠꯇ ꯊꯣꯛꯂꯕꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯁꯥꯗ ꯇꯥꯔꯛꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪꯗꯤ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤ, ꯂꯥꯇꯦꯟ ꯊꯧꯃꯩꯗꯣ ꯄꯥꯏꯔꯒ ꯌꯦꯡꯉꯨꯁꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯣꯝꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯧꯗꯣꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯅ ꯂꯥꯛꯇꯅ ꯈꯣꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯊꯣꯏꯁꯥꯅ ꯂꯩꯗꯅ ꯆꯠꯂꯒ ꯅꯪ ꯅꯠꯇ꯭ꯔ ꯉꯁꯥꯏ ꯑꯩꯒꯤ ꯏꯁꯥꯗ ꯃꯤꯊꯤꯟ ꯆꯩꯗꯨꯅ ꯊꯤꯟꯈꯤꯕꯗꯣ, ꯅꯪ ꯅꯠꯇ꯭ꯔ ꯍꯥꯏꯗꯅ ꯊꯣꯏꯁꯥꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯊꯋꯥꯏꯁꯤ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯥꯔꯇꯤꯛꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯥꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯣꯛꯇꯅ ꯀꯥꯔꯇꯤꯛ ꯇꯝꯅ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯥꯔꯇꯤꯛ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯀꯥꯔꯇꯤꯛ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯦ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯗꯨ ꯐꯥꯎꯂꯦꯡꯉꯤ꯫ ꯀꯥꯔꯇꯤꯛ ꯃꯍꯥꯛꯁꯨ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯐꯥꯎꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯀꯥꯔꯇꯤꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯃꯁꯥꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯆꯩ ꯑꯗꯨꯒ ꯂꯦꯡꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯟꯗꯨꯗ ꯍꯦꯛꯇ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯃꯃꯥꯅ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯦ꯫ ꯂꯥꯇꯦꯟ ꯊꯧꯃꯩꯗꯣ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯔꯇꯤꯛ ꯃꯃꯥꯅ ꯃꯁꯥꯗꯨ ꯀꯣꯟꯈꯠꯂꯤ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯁꯨꯝꯅ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯀꯧꯔꯕꯁꯨ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯐꯥꯎꯔꯦꯡ ꯂꯦꯡꯂꯤꯕ ꯀꯥꯔꯇꯤꯛꯀꯤ ꯊꯕꯥꯛꯇ ꯂꯦꯡꯂꯤꯕ ꯎꯈꯥꯛ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯍꯩꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯈꯔ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯨꯔꯣ ꯆꯦꯜꯂꯒ ꯆꯠꯈꯤꯕꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅꯁꯨ ꯎꯍꯧꯔꯦ꯫ ꯑꯗꯨꯒ ꯈꯔ ꯂꯥꯞꯇꯛꯅ ꯑꯉꯥꯡ ꯑꯃ ꯍꯧꯗꯣꯡꯒ ꯀꯣꯟꯅꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯗꯨꯁꯨ ꯎꯔꯛꯄꯅꯤ꯫
ꯈꯥ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯅꯁꯥꯁꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ?" ꯀꯥꯔꯇꯤꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯍꯤꯌꯥꯡ ꯑꯊꯧꯕ." ꯑꯁꯤ ꯍꯥꯏꯔꯒ ꯀꯞ ꯑꯃꯨꯔꯛ ꯑꯅꯤꯈꯛ ꯆꯤꯡꯂꯕ ꯃꯇꯨꯡꯗ ꯀꯥꯔꯇꯤꯛꯀꯤ ꯑꯔꯣꯏꯕ ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯧꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯥꯔꯇꯤꯛ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯀꯞꯄꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯅꯔꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯑꯗꯨꯝꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯏꯉꯛꯅꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯀꯥꯔꯇꯤꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯁꯤꯜꯂꯤ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯁꯥꯗꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯍꯩꯊꯕ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯪꯒꯣꯜꯗ ꯄꯨꯈꯠꯇꯨꯅ ꯊꯝꯂꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯐꯖꯅ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯔꯣꯀꯤ ꯑꯃꯗꯤ ꯕꯨꯁꯟ ꯑꯗꯨꯒ ꯈꯣꯒꯦꯟ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯁꯨ ꯀꯥꯔꯇꯤꯛꯅ ꯁꯤꯕꯗꯨ ꯃꯈꯣꯏꯁꯨ ꯊꯥꯖꯗꯦ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯡꯖꯥꯜ ꯊꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯧꯔꯒ ꯀꯥꯔꯇꯤꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, "ꯏꯇꯥꯎ ꯀꯥꯔꯇꯤꯛꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ? ꯑꯩꯗꯤ ꯏꯁꯥꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯉꯔꯥꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯕꯗꯥꯏꯅꯦ?" ꯕꯨꯁꯟ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯈꯣꯒꯦꯟꯅ, "ꯀꯗꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯈꯤꯕꯅꯣꯗ, ꯃꯈꯣꯡ ꯑꯗꯨ ꯀꯇꯨꯛ ꯀꯔꯟ ꯆꯤꯡꯉꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯍꯤꯗꯥꯛꯁꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯂꯦꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯂꯩꯀꯥꯏꯁꯤꯗ ꯃꯍꯥꯛꯀ ꯌꯦꯡꯊꯤꯅꯕ ꯃꯤꯒ ꯂꯩꯔꯕ ꯖꯥꯠꯂꯣ? ꯑꯩꯗꯤ ꯏꯆꯤꯡ ꯆꯤꯡꯅꯩꯗ꯫ ꯃꯍꯥꯛꯀꯤ ꯂꯦꯡꯉꯒ ꯁꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯇꯝꯅꯅ ꯍꯥꯠꯄꯒ ꯃꯥꯟꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯔꯣꯀꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ꯫ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯥꯗ ꯁꯦꯕꯥ ꯇꯧꯐꯝ ꯖꯒꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯩꯅꯣ ꯈꯔ ꯎꯔꯛꯄ, ꯈꯣꯟꯖꯦꯜ ꯀꯩꯅꯣꯈꯔ ꯇꯥꯔꯛꯄꯗꯣ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯤ ꯁꯤꯕ꯭ꯔꯥ ꯈꯜꯂꯤ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯅꯥꯇꯩ ꯆꯥꯗꯕ! ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯀꯃꯥꯏꯅ ꯂꯥꯛꯑꯒ ꯃꯥꯁꯤ ꯑꯃꯨꯛ ꯍꯥꯠꯀꯗꯣꯔꯤꯕꯅꯣ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯅꯤ ꯍꯥꯏꯗꯅ ꯊꯣꯏꯁꯥꯒꯤ ꯃꯍꯥꯛꯀꯤ ꯍꯧꯗꯣꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯄꯨꯂꯞ ꯍꯥꯠꯇꯣꯛꯂꯒ, ꯍꯥꯏꯕꯗꯤ ꯊꯣꯏꯁꯥꯗꯣ ꯍꯥꯟꯅ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯥꯜꯂꯦ꯫ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨ ꯍꯥꯠꯇꯣꯛꯑꯒ ꯄꯨꯂꯞ ꯄꯨꯟꯅ ꯃꯩ ꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯑꯒ ꯀꯥꯔꯇꯤꯛ ꯑꯁꯤ ꯑꯃꯨꯛ ꯍꯥꯠꯀꯗꯣꯔꯤꯕꯅꯣ? ꯊꯥꯏꯅꯉꯥꯏꯒꯤ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯑꯃ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯊꯥꯖꯗꯦꯀꯣ꯫ ꯊꯥꯖꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯣ, ꯊꯥꯖꯕ ꯊꯥꯖꯗꯕꯗꯨꯅ ꯑꯃ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯊꯥꯖꯗꯕꯁꯤ ꯑꯩꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯄꯨꯄꯨ ꯑꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯔ ꯈꯖꯤꯛꯇꯤ ꯑꯀꯤꯕꯁꯤ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯑꯁ ꯌꯥꯔꯦꯁꯤ, ꯏꯇꯥꯎꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯌꯥꯎꯔꯁꯤ, ꯑꯗꯨꯒꯅꯦ ꯁꯦꯕꯥ ꯇꯧꯕꯁꯤ ꯌꯥꯎꯔꯒ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤ꯫ ꯇꯣ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯂꯩꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯣ꯫ ꯅꯪ ꯅꯁꯥꯅꯁꯨ ꯑꯗꯨꯝ ꯀꯤꯗꯤ ꯀꯤꯔꯕꯅꯤ꯫ ꯍꯦꯔꯥ, ꯀꯤꯕꯒꯤ ꯋꯥꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯀꯤ ꯇꯨꯖꯨꯡꯕꯗꯤ ꯂꯩꯇꯦꯗ꯫ ꯇꯧꯕꯗꯕꯨ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯈꯔ ꯈꯖꯤꯛꯇꯤ ꯀꯤꯅꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯣꯍꯣ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯁꯦꯕꯥ ꯇꯧꯈꯤꯕ ꯃꯐꯝ ꯖꯒꯥꯁꯤ ꯀꯤꯒꯗꯧꯔꯤꯕꯗꯣ, ꯃꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯣ꯫ ꯐꯔꯦꯁꯤ, ꯑꯩꯈꯣꯏꯁꯨ ꯁꯦꯕꯥ ꯇꯧꯕꯁꯤ ꯌꯥꯎꯔꯁꯤ, ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯁꯦꯕꯥ ꯇꯧꯕꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯥꯔꯇꯤꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯁꯨꯝꯅ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯥꯔꯇꯤꯛꯀꯤ ꯃꯤꯁꯤ ꯑꯁꯤ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯉꯔꯥꯡ ꯊꯣꯏꯁꯥꯒꯤ ꯃꯍꯥꯛꯀꯤ
ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯖꯥꯠꯂꯥ ꯑꯗꯨꯒ ꯍꯥꯠꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯉꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯈꯔ ꯈꯖꯤꯛ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯊꯤ ꯐꯣꯡꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯩ꯫ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯍꯧꯗꯣꯡ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ, ꯑꯗꯨꯒ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯧꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ, ꯑꯁꯤꯒꯨꯝꯂꯕ ꯇꯥꯕꯗ ꯌꯥꯝꯅ ꯇꯨ ꯁꯨꯡꯂꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯛꯇ ꯁꯔꯥ ꯁꯝꯕ ꯃꯈꯩ ꯁꯟꯗꯣꯔꯛꯂꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯏꯕꯦꯌꯥꯏ ꯃꯍꯥꯛꯁꯨ ꯀꯩꯊꯦꯜꯗꯒꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯕꯦꯌꯥꯏ ꯃꯍꯥꯛꯁꯨ ꯄꯣꯠꯁꯤ ꯆꯥꯁꯤꯠꯁꯤ ꯈꯔꯁꯨ ꯋꯥꯠꯄꯒ ꯈꯔꯁꯨ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤ꯫ ꯏꯕꯦꯌꯥꯏ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯕꯦꯌꯥꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯨ ꯁꯨꯡꯏ꯫ ꯏꯕꯦꯌꯥꯏꯅ "ꯏꯁ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯏꯁꯥꯗꯣ ꯊꯣꯛꯑꯦꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯃꯤ ꯖꯥꯠꯂꯥ? ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯍꯧꯗꯣꯡ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯁꯛ ꯑꯃ ꯑꯗꯨꯝ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ ꯆꯠꯂꯒ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕꯨ ꯆꯨꯝꯂꯤ ꯖꯥꯠꯂꯥ ꯁꯤꯕꯣ? ꯑꯁ, ꯑꯩꯗꯤ ꯏꯁꯥꯁꯦ ꯌꯨꯝꯁꯨ ꯌꯧꯒꯗꯕ ꯈꯔ ꯈꯖꯤꯛ ꯋꯥꯠꯂꯤ, ꯂꯩꯔꯛ ꯑꯁꯤꯁꯨ ꯆꯪꯒꯗꯕꯅꯤ" ꯍꯥꯏꯗꯅ ꯏꯕꯦꯌꯥꯏ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯁꯣꯔꯣ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯄꯒꯨꯝꯅ ꯏꯕꯦꯌꯥꯏ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯏꯕꯦꯌꯥꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯂꯩꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯍꯧꯗꯣꯡ ꯑꯃꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ, ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯊꯣꯛꯇꯕꯤꯗ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯕꯦꯌꯥꯏ ꯃꯁꯥꯁꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯁꯥꯁꯤ ꯖꯤꯡ ꯂꯥꯎꯗꯨꯅ ꯆꯞ ꯇꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯕꯦꯌꯥꯏ ꯃꯁꯥꯁꯤ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕ ꯊꯣꯏꯁꯥ ꯏꯕꯦꯌꯥꯏ ꯇꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯪꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯏꯕꯦꯌꯥꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯣꯏꯁꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯕꯦꯌꯥꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯏꯕꯦꯌꯥꯏꯅ "ꯏꯁ, ꯀꯔꯤꯅꯣ, ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯕꯨ ꯊꯣꯏꯁꯥꯒꯤ ꯍꯧꯗꯣꯡ ꯑꯗꯨꯒ ꯊꯣꯏꯁꯥꯒ ꯄꯨꯂꯞꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯍꯦꯛ ꯀꯥꯟꯈꯤꯕꯒ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯤꯌꯥꯡ ꯑꯊꯧꯕꯁꯤ ꯑꯣꯜꯂꯛꯂꯤꯕ?" ꯍꯥꯏꯗꯅ ꯏꯕꯦꯌꯥꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯀꯤꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯀꯩꯊꯦꯜ ꯆꯠꯄ ꯃꯇꯝꯗ ꯕꯤꯔꯤ ꯑꯃꯃꯝꯗꯤ ꯆꯝꯗꯨꯅ ꯆꯠꯄꯅꯤ꯫ ꯃꯁꯥꯗꯨ ꯏꯀꯥꯎ ꯀꯥꯎꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯕꯤꯔꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯑꯀꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯕꯤꯔꯤ ꯑꯗꯨꯁꯨ ꯆꯝꯂꯒ ꯃꯍꯥꯛꯁꯨ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯛꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯈꯔ ꯂꯥꯞꯇꯛꯅ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯕꯤꯔꯤ ꯑꯗꯨ ꯍꯦꯛ ꯊꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯑꯀꯤꯕꯁꯦ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯍꯧꯗꯣꯡ ꯑꯃ ꯈꯔ ꯂꯥꯞꯇꯛꯅ ꯆꯤꯛꯅꯗꯅ ꯂꯥꯛꯄꯒꯨꯝꯅ ꯏꯕꯦꯌꯥꯏꯒꯤ ꯇꯨꯡ ꯊꯪꯅ ꯂꯥꯛꯄꯒꯨꯝꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯥꯔꯛꯄꯅꯤ꯫ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯥꯡ-ꯐꯥꯡꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯂꯩꯇ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯥꯛꯂꯤ꯫ ꯏꯕꯦꯌꯥꯏꯅ ꯃꯆꯥꯅꯨꯄꯤ ꯂꯥꯇꯥꯗ "ꯍꯩ, ꯏꯕꯦꯝꯃ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣꯁꯦ, ꯏꯕꯦꯝꯃ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣꯁꯦ ꯏꯃꯥꯗ." ꯂꯥꯇꯥ ꯊꯣꯡ ꯑꯗꯨ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯏ꯫ ꯂꯥꯇꯥꯅ "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯏꯕꯁꯦ?" "ꯍꯩ, ꯍꯜꯂꯛꯇ ꯌꯥꯗꯗꯅ ꯍꯜꯂꯛꯏꯕꯅꯤ, ꯇꯥꯟꯖꯥꯅ ꯌꯥꯗꯕꯒꯤꯅꯤ, ꯄꯣꯠꯁꯤ ꯆꯠꯁꯤꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ" ꯍꯥꯏꯗꯅ ꯏꯕꯦꯌꯥꯏ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯈꯔ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯂꯥꯇꯥꯅ ꯎꯔꯛꯂꯤ꯫ ꯂꯥꯇꯥꯅ "ꯏꯃꯥ, ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥꯅꯣ? ꯏꯃꯥꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯣ?" "ꯍꯥ, ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯀꯅꯥ ꯂꯩꯔꯒꯦ?" ꯍꯥꯏꯗꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯂꯥꯇꯥꯁꯨ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ꯫ ꯂꯥꯇꯥꯅ ꯎꯔꯤꯕꯗꯨ ꯏꯕꯦꯌꯥꯏꯁꯨ ꯈꯪꯂꯦ꯫ ꯏꯕꯦꯌꯥꯏꯅ "ꯁꯦ, ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯒꯅꯨꯁꯦ, ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯂꯒ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯈꯔ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯁꯤ" ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯏꯕꯦꯌꯥꯏ ꯏꯃꯨꯡꯗ ꯆꯪꯂꯛꯑꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯇꯥꯗ "ꯍꯩ, ꯕꯦꯝꯃ, ꯃꯩꯗꯣ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯀꯦꯁꯦ." "ꯏꯃꯥ, ꯀꯅꯥꯅꯣ ꯈꯪꯗꯕ꯭ꯔꯣ?" ꯑꯩ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ. ꯑꯩꯅ ꯉꯁꯥꯏ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ
ꯃꯗꯨꯒꯤ ꯊꯣꯏꯁꯥ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯃꯤ ꯍꯤꯌꯥꯡ ꯊꯧꯕ ꯑꯣꯜꯂꯕ ꯊꯋꯥꯏꯃꯤ ꯑꯗꯨ ꯃꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯂꯥꯛꯑꯒ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃ ꯆꯤꯛꯅꯗꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯨ ꯑꯩꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯣ ꯃꯗꯨꯗ ꯑꯉꯥꯡ ꯑꯃ ꯈꯔ ꯇꯨꯡ ꯑꯣꯏꯔꯞꯅ ꯍꯧꯗꯣꯡ ꯑꯃ ꯄꯝꯂꯒ ꯂꯩꯕꯗꯣ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯏ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯥꯇꯥꯅ ꯏꯃꯥ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯤꯅꯁꯨ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯔꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯍꯤꯌꯥꯡ ꯊꯧꯕ ꯑꯣꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ 이베마 쿨라시 그놈의 떠우리고 낭 타박사 톡톡톡 마tam다 크라크라 예nga 잭신 사진나 사트라가디 허지칸기 마타마시 크라술 루리 라이기 띵기 마땅 타자바 야디 하이버도 마두가 아마타 떠바 야드리고 타자다바가 아마타 떠루노 아할라만싱나 하이나락 바이바시 크라디 좀 숨디 숨라바니 호이마 아이슈 칸기 타이능아기 아할라만싱나 히양아 타우바 하이데나 워리 아마 레람바도 마도 워리 각다수 나티 한닥 토이샤나 레키다바 마타마시 아이슈 카라 마카디 강리마 야시 하이다나 마마 마사니 각다 레자바 이몽 아두다 싹사라가 마코쇼도 마포타나바 하이다나 타우나락라바니 아힝기 마타마도 농아시 쇼카악바 라우바 타우라가 농레 농시라도 키마틱 야나 타우이 통통나우 싱아시 쇼갑갑갑 라운 헥다 노미 asumna thong sing asi gap laun hekta nomba matam maduda thoisa mahaki asiba haksang asi mangpham madumdagi yamna kana kapal laubagi makhol asi leka gi mio singna khara ta bahuna raklei ahingi matam ojaraga su tum thaba yadaba kangbu khara leinari bani asumna tarakpa matam maduda lata aswadugi manungda mani mahaksu makhol asi adumak tarai latana as 이마나가 ngasai keno khara thengnar ena haibaga tarakliba khonjel mayam asiga aibu sha siwon thona sutan khrada haidana latado mahaki masase dum lairammi ngai haktangi matungda lata mahak su tumthagi haidana hek tawrakpa matamda makoigi maning maya thangba saruga somsida kana gumba misagama koisen senduna kari gumba posagama tanaba gumdana makoisu maning thangba saruga somsida mahakna koisen senbagi makhol yamna tarakpado madu karino haidana lata sodu makhali asumna koisen senbagi makhol singa se tarakpa matamda latana koisen senbagi makhol tarakliba sibu karino maning thangba saruga somsida haipetang aisu yengbana pharoidabra asi hairaga lata mahaki masasi adum tumina leirammi asumna ngi haktangi matungda lata maning thangba saruk odumda koisen senduna leiriba makhol singado hektaba matamda lata mahaki masasi soi laurklei latana soidre mafam jaga si imana ngasai lakhibado maduda tung thangba saruk somsida inaraklabra lata mahaki masasi jaja khanganu haiba yaraktre jaja ki wakhal yamna khalaklei asumna ngihaktangi matungda lata mahaki masasi mamang thangba sarugodomda haibadi thong leiriba maike somda mahaki masasi yenglai mamai leithoktuna yenglapa matamda thong leiba maike somasida kana gumba misak amana thong ase hangdoklo haibagi mata agumna gap launa nombado lata sumadu makhol tarakle latana thong ase kana gumba amana hangdoklo haibagi mata agumna thong asi yamna kana nomli asaidi won thona sutalida haidana lata si wakhalda khallaga leiringai matamda thong asi kana gumba misaga mana yamna kana kakhairak mapaldagi thong asi hangdoraklei madu urakpa matamda lata mahaki masasi mihul sukhidre asuna leiringai matamda imung asida thalamba mai mayam sing asi suloine ta putput launa mutkare mai mutkiba matam maduda lata mahaki masasi kire latana ima asumna korokpani mama ibi aisu how haina kumlai adubu lata mahaki mau matau singadu de ibi aisu mahakna kiribado maduga sap manana masanu pisu kiribani latana ima ayamna kijaye ima ginaktai lake ibema lakanu
nang aigi nakta sunglak lakanu aigi nak asida kanagumba miyoy khara leibagumna tawre nang aigi nakta lakanu ibema asumna hairakpani madugi matam maduda lata mahaki masasi thak thak nikle imung asida hogdong mayam amana koi khong khong duna makhol yamna tarakpani tarakliba hogdong gi makhol mayam sing asisu tasing na khangle ngasai ibi na kaithel halakpa matamda mahaki tung inarakpa hogdong sing na habado mahak sumayak siang na khangle maduda latana ima hogdong khongliba mayam sing asibu karino ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯇꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯕꯤꯌꯥꯏ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯏꯕꯤꯌꯥꯏꯒꯤ ꯐꯃꯨꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯨꯗꯦꯛꯄꯒꯨꯝꯅ ꯃꯈꯣꯜ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯏꯕꯤꯌꯥꯏ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯍꯤꯌꯥꯡꯅ ꯊꯧꯕꯨ ꯑꯣꯜꯂꯕ ꯊꯣꯏꯁꯥꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯆꯕꯤꯠ ꯂꯥꯎꯅ ꯃꯦꯠꯁꯤꯟꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯐꯝ ꯊꯣꯛꯇ ꯋꯥ ꯑꯃꯇꯁꯨ ꯃꯍꯥꯛꯀꯤ ꯃꯈꯅꯥꯎꯗꯒꯤ ꯊꯣꯛꯍꯟꯕ ꯉꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯃꯈꯥ ꯇꯣꯛꯂꯤ ꯏꯕꯤꯌꯥꯏꯁꯦ ꯍꯦꯛ ꯍꯥꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯒ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯄꯅꯤ ꯂꯥꯇꯥꯗꯤ ꯃꯃꯥꯁꯤ ꯁꯤꯔꯦ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯇꯥꯁꯤ ꯃꯍꯥꯛꯁꯨ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯏ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯧꯗꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄꯅꯤ ꯂꯥꯇꯥꯅ ꯑꯀꯤ ꯑꯈꯪ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯈꯨꯗꯤꯟꯅꯔꯨꯔꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯅꯤ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯥꯇꯥ ꯃꯍꯥꯛꯅ ꯈꯨꯗꯤꯟꯅꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯈꯨꯗꯤꯟꯅꯔꯤꯕꯗꯣ ꯊꯣꯏꯁꯥꯒꯤ ꯃꯈꯨꯠꯇ ꯑꯣꯏꯔꯝꯃꯤ ꯊꯣꯏꯁꯥꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯂꯩꯔꯝꯃꯤ ꯂꯥꯇꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯥꯇꯥꯁꯨ ꯃꯁꯥꯁꯦ ꯀꯤꯅ ꯃꯅꯤꯡꯗ ꯑꯁꯨꯝ ꯍꯜꯂꯤ ꯃꯅꯤꯡꯗ ꯍꯜꯂꯕꯁꯨ ꯊꯣꯏꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯂꯒ ꯂꯥꯇꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯔꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯂꯥꯇꯥ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯍꯦꯟꯅ ꯀꯤꯍꯜꯂꯛꯂꯤ ꯃꯃꯥ ꯏꯕꯤꯌꯥꯏꯗ ꯂꯥꯇꯥꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯤꯌꯥꯏꯁꯨ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯂꯥꯇꯥꯒꯤ ꯃꯁꯥꯗ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯇꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯌꯥꯝꯅ ꯈꯪꯉꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯧꯗꯣꯡ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ ꯑꯗꯨꯒ ꯂꯥꯇꯥꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯏꯁꯥꯅ ꯃꯈꯨꯠꯇ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯃꯁꯥ ꯄꯨꯝꯕ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯃꯐꯝ ꯖꯒꯥꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯍꯧꯗꯣꯡꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯃꯐꯝ ꯖꯒꯥꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯞ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯈꯤ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯂꯥꯡꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯇꯝꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄ ꯑꯗꯨꯒ ꯂꯥꯇꯥꯒꯤ ꯃꯤꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯁꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯔꯇꯤꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯦꯡꯅꯩ ꯍꯥꯏꯅꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯍꯧꯗꯣꯡ ꯑꯃꯒ ꯊꯦꯡꯅꯩꯅ ꯍꯥꯏꯔꯤꯕꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯏꯁꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯁꯨ ꯇꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯗꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯝꯅꯩ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯅ ꯈꯥꯡꯂꯕꯅꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯇꯝꯅꯕ ꯍꯦꯜꯂꯛꯄ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯊꯣꯛꯄ ꯍꯦꯜꯂꯛꯂꯕꯅꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯒ ꯍꯧꯗꯣꯡ ꯑꯃꯒ ꯈꯣꯡꯉꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯃꯁꯤꯒꯤ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯌꯥꯝ ꯑꯁꯤ ꯄꯪꯀꯤꯗ ꯀꯤꯅꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯧꯔꯒ ꯃꯥꯏꯕꯗꯨꯗ ꯌꯦꯡꯍꯜꯂꯤ ꯑꯁꯨꯝꯅ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯄꯨꯂꯞ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯇꯁꯦꯡꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕꯁꯤ ꯌꯥꯍꯧꯗ꯭ꯔꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯅꯩꯈꯥꯏꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯈꯜꯂꯦ ꯃꯤꯁꯤ ꯃꯤꯅꯥ ꯈꯔ ꯊꯣꯛꯍꯟꯗꯨꯅ ꯂꯩꯀꯥꯏꯁꯤ ꯈꯔꯁꯨ ꯑꯋꯥ ꯑꯅꯥ ꯅꯪꯍꯟꯈꯤꯕꯗꯣ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯔꯁꯨ ꯋꯥꯍꯟꯈꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤꯅ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯏ ꯈꯣꯏꯔꯝꯂꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯩꯈꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ
wari asi nungai birabadi like amadi subscribe share tawbiramo haiduna haijari fare mayam adudi ngasigi di matang asida wari asi losinjarabanina mathangi warida mo hana thengnarasi